Image Paodam yang tabiriba sungbo ahama mutada khurumjari housing maroiba pauda nganmi singda loan gi sampam yanthokrai national dewarming thorong pangthokrai loinana SWC na UCC bu mangasuna da maitiba pikrai house pausana na bizari Directorate of Fisheries Sinduna CM Office ke Darbar Hall da nga yokliba ngami singda ngasi Manipur gi Chief Minister Nongthoma Birena loan gi sampam yanthokrai thoramadu da Chief Minister na haiki Housing Manipur da lang libasing aishu khange miam da phawri ba nungai thriba nungnang liba paikali basing munna khange aduna miam na ngang bada state amana amabu nungai roida ba loinana India lengang na tabada nungai roida ba wadi nganganingde aikhoi su miam ga chapmana na thengna ba yaba thengnari miam na chingnari ba khudimak lengak ta su phawi madu aikhoi khangdaba natte miam segi manungda Manipur People's Bill haibasiga loinana Manipur gi miam Mapangi mitop sing degi ngakthok sanaba amade North East Pumbada mitop sing changandaba haiba ani sigi manungda close amadi hapdaba subya yaroi aduna masina masi oiraga hiramasigi matangda miyamgi marakta ngangbada taba yamna waba ningkha tamba wa kaya yauri madu India lengang na taraga action lokulaklabadi aikhoi loina awaba tagani aduna Miam da haizening badi ekho miam na semba mi hutni miam da leba wakholol adu lengak ta sulai state sigi da makta ekhoi thengna gani miam na khaliba wakhal adu dage ekhoi tokhaina khande aduna su bill adu Manipur ki lauthok triba phawba amadi North East ki lauthok triba phawba leigani haiduna phongna leigani haina lauribani aduna chingtam punna yanakraba Manipur People's Protection Bill asisu yananaba honaribani bill gi asende Kuyang sangguna anonymous होना हानदी अनारम दबलू चिंग दम पुला याद रहा बादल Manipur People's Bill अकोई protection bill से मसी हान मसी अकोई नमूना ऐसे लोग नबा अकोई मैं पुला अभी दूसरे प्रेस प्रीमिनसी लोगों ना North East को और Manipur party in particular हाई बपोस इधर तुंगा हुजिक सोके ला सोके तुंगा सोके या बपो अकोई सिंगल बोले को को नबा अकोई example भी है बस सिकी लाइन नहीं इसका अकोई गवर्नमेंट तुम सच्ची कनी Baza mayang modum pula sakhi gini hai. Ngasi ki thoranga mari leinana mahangna hai aikhoge pothok hengkalan se mapandagi nga pusilaptana iramdanda puthok saba nga sijina se mapandagi nga masinjak chungna ba mesel ngasi numit taramangani phawbagi manungda thonglaragane loinana mesel kinana ba building kana sagale aduna mapandagi nga machinjak lawrubagi problem leiraroi matang saidagi tabak ase haunaba Manipur gi mapam kya da chujak than khre nga gida chapkhairaga seasonariba asi ayambana chujaka soya bingalni aduna mari lenaba department singda hairiba masak sing ase thanaba haikre maramaduna nga yokleba ngami singna senthok leina potok putopa amadi iramdange pothok seasonaduna imung manung kharada oirabusu bubangamnaba honase haina chief minister na makata khi ngasi ngami singda yenthok leba loan sing Asi UCO Bank, Manipur Rural Bank, MRB, SBI, UBI, MSCB, Punjab National Bank, Amadi Allahabad Bank na pitharpane. Miyoi ahumna saba Delhi da laiba Nepal Embassy dake Councillor Prakash Adhikari na lusang batim amana ngasi More da laiba Center for Development Activities ge home da trafficking tawbuge rescue tawkiba Nepalin nupi ge lefam sapam yang sangkre Maki yang sengkongsat atuda Om Kumar Vandare, Second Secretary, Nepal Embassy, New Delhi, Amadi Sunil Chetri, Local Secretary, Nepal Embassy, New Delhi, Amasung Social Welfare Department, Manipugi, Romi Balasu, Sarvyaki, yang sengkongsat atuda Councillor na Home atuda Labor Rescue Toraba, Nepali Nupi Singda, Lepam Sapam, Amadi Atopa, Wahangkya, Hangduna, Morigi Additionant, SPK Robinson, Amadi, SDPO IPS Sandikopal Das ka Hakting Nanasu Warisanaki. More Police ka Nepal Embassy ke Councillor ga Pangthokiba meeting aduda Hausik More da Ladiba Nepali Nupi Singh Asibu Atubada Impalda Purak
पाम्बगे मोट कया अमा काउंसिलर प्रकाश अधिकारी ना फोंदोखी लोइनाना होम असिदा नेपाली नुपी सिंहबो याम लू नाना अमदी निंगथिना थंबगीदमक थागतपा फोंदोखी मीटिंग अदुदा रेस्क्यू तौरबा नेपाली नुपी सिंहबो अदुबदा मरेबागता हलनखिनबा तौनबा होनागनी हाइना यंगसिनबा लाखिबा नेपाल एम्बेसी गे टीम अदुना होम अदुदा फोंदोलंखी ngasi national deworming day ge thauram kaksing amasung thawan district jasu hodona kre district health society kaksing na sinduna practicing junior high school da kaksing da pangthokiba tharam aduda nalinton talent IAS DC kaksing amasung chairman district health society kaksing na atuyo mitung Dr. Anazain Kumar CMO district mission director district health society kaksing na thoromapo YSO ZEO Kaksing S Milan Kumar CDPO Kaksing Amasung and Siam Handmaster practicing junior high school Kaksing Humna Akanaba Language Pasing Oina Serviaki Kaksing district Oina school Chamaga Marpu Humdoi Amasung Angalwadi Center Chahunga Tarataruke Apunba Angang Janika Kuntareta deworming tablet Bizanaba Pandam Thamli Haide District Health Society Tawalna Sinduna Atopam Junior High School da Pangtokiba National Deworming Day Haudapagi Tharomda District Health Society Tawalgi CMO DMD Dr. S. Kumar Singh Amasung DISH Tawalgi DFWO DNO NDD Dr. KSI's Mamta Devina Atuiba Metung Amasung Tharomapu ZEO Tawalgi Assistant Zonal Nodal Officer Ningtuzam Dilip Singh, ICDS Tawalgi, CDPO, Taurambamba Anita Devi, ICDS Lilogi, CDPO Lai Mayum, Dani Macha Devi Amasung, Atobam Junior High School, Tawal Atobange Handmaster, Kangimbam Ibohol Singna, Akanaba Mitung Singh Oina Serviaki. Tharongi nungi oiba warol piriduna National Health Mission and HM Tawalgi DPMCH Basantana Haikibada District Asigi Government Iskun Chamaga Umbutra Taruk Private Iskun Chamaga Murputara Nitoi Amasung Angalwadi Center Chamapan Nipumapan Ge Angang Punna Chanipang Kuntrama Thoida Chahi Asigi deworming Dega Marilenana tablet Bizanabige Panam Thamli Haiki Deworming Day Toram Morida So Pangtokre Primary Health Center Morina Sinduna National Deworming Day Haudopage Toramba Amangase Primary Health Center Mori PIC da Pangtokre Ngase Haudokiba Toramaduda MD Sahabudin SDC Mori Dr. K.I. Santikumar MO Insers PIC Mori Amadi David Handmaster Quata Junior High School Hariba Miyosingna Mayaitamam Loduna Pangtopa Toramaduda Morigi Asa Workers Angalwadi Workers na Sarviatuna Pangtoki RBSK Dr. Bidya Lakshmi Amadi Dr. Santikumar Anina Hariba Albendazole Tablesing Asi Angang Singda Matokaramna Pizagadege Haiba Amadi Hidak Asi Sahodaba Angang Singna Tungda Angang Sing Aduna Narakadurba Layong Singi Matangda Sugaina Miamda Thamki Loinana Asa Workers Angalwadi Workers Amadi School Singda Albendazole Tablesing Yantoki Ngarang numidang waram pung taruka minute tararomp chatpa matamda Imphal ge mapangna kamsebungda AR Sentry duty da granite langsinduna landa chathikibadu Manipur People's Army MPNA chathakir balandani haina aina thingkrabala lob UNLFK Department of Publicity ge Director M Saghena thadropa cherola mana phongdorakle Serumduna bakatar duna hai landa aduda 6 AR ge warrant officer ama yauna 6 AR ge Lanmi ahum soke amadi nanam Manipuri amaga soke Landa adu MPA ge miyoi anina saba akhanaba team amana pangtoki bani Imphal mayonge mekungna taba mafamda chathaki landa orabasu micham miyam soktanaba party ge akhanaba directive ke makhada yariba makhai micham miyam asoi angam yaudhanaba cheksinna IOF ke khaktada target tawduna landa adu pangtoki Miyamna Yawolge Aikoige Pangal Oiribane Madam Aduna MPA Lanmi Singna Sathaba Landa Singda Yaribamakay Misam Miyam Asok Apan Yaudanaba Mawangda Yengduna Tabak Tuna Lagle Masin Nalamdrabadi
इम्फाल के अकोइबदा IOF के मथक्ता लंदा कया लेपलेतना चटबा यारंबने ngaranggi landa adu sathekhiba lanmesing asoi engam yauduna makhoige unit tungkre thabak adu mai pakna pangthongna bagidamak MPA ki COAS na landa aduda sarukya ruba lanmesing bo thagatpa phangdokre Lok Sabha da pass tawkhiba Citizenship Amendment Bill 2016 withdraw tawgadabani haiba demand tawtuna manpek na anoba mong ge khongjang oina tha asige taruktagi miyamna lambi meyai da phamsinduna protest tawge khongjang adu ngasi su makhata na tungan tungan mafam sing da chathakre protest athagiba mafam sing adudi uripok lambi gi mafam sing thangmaiban DM College gate manak sagolwan tera lokra pam laikai Kurai Putiba Laikai, Nandebem Laikai, Babupara, Imphal West, Lilongi Mafam Singda, Miamna Toptuna, Lambi Tamkai Tingduna protest of K, Loinana, Lambigi Matai Singda, Miamna, Wakan Bipampumduna protest of K. Protest Asega Loinana, Lambi the Lakwagari Sing Tingduna, Halan K. Uripok Rimsa Heisenpam Lambi Machinda protest to Badage, traffic exam Topade protest, the Wissing, Taktok Nabahona Bada Munarak Badage, Police Na, Smoke Bomb Amade, Dear Gas Captain Tankai K. Mungnaba aduna nupi police khara aso panang ke loinana protest adu makatana amuk sathaki hairi Thamai Bandiam College gate ta chathaki ba protest adu da manpack ke lusang ba singso saruvya ke police na lambi tangkai thingba adu takthokuna gari sing chadan ba horakpada khongjang sangsileba singa chauna mungnaba thoke khongjang sangsileba singna tonga tonga ba kholap sing law ba loinana pleka singda down CAV Manipur da CAV chanabi yaroi Yalomi kan gadabane haiba wahi sing iduna paiki Babupara da wakan mi pam satekiba adu Babupara nupi kunai lamsing lumna sinduna chatekibane hairi Lilung da satekiba wakan mi pam mapam singda manpeke lusing bachingna wangang ki hairi Ngasi Siripam District Police na Trenda Tunglapa Mioy Singh State Tobada Mioy Tarani Choi Masaki Saktak se Amati Yaudana Amati Train Ticket Yaudana Lapa Thengnabadagi Jiribam Railway Station Dagi Train Adumaktada Amuhalan Cray Madam Kyadagi Jiribam District Police Jiribam na Trent Dalakpa Kudingi Lepalitana checked Tawtuna Lagli Mausagam Sek Taropada Ngasi Show Train Aduda Lapa Mioy Kudimakta check Tobada Nupi Mari Amadi Nupani Pampuna Mioy Darani Toy Masagi Saktakse Amadi Train Ticket Yautana Lapa Thengnabadagi Train Adumaktada Jiribam District Police na Halan Kibani Hairi Tengnopon District Manung Chana Leiba Aimol Kunyai Kolge Kamsa Koi Kulapa Village Zip Wedampa Zenei Lo Songtu na Laikidaba Matung Hana Kul Asigi Yakusungi Pam second ship Puramba KS Koliant Ngerbo Kul Asige Anoba Kamsa Koi Pam Kulapa Pamtol Oina Hapagi Taram Ngasi Kul Asida Pangtokre ST Thursut Low Buna second ship Yakusungi Pam Hakre Tarongi Maru Iba Sarukama Oina Kul Asige Mahurol Dege Chanarakpa Chanabi Ama Oina Nauna Pam Puraba Kamsa Koi Kulapagi Fonda Kunsa Singna Kudol Tamba Kolgi Yumtho Kudingda Sapiba Amadi Lining Laishungi Toram Sing Pangtoki Loinana Kamsa Koigi Gamtangda Thopugataba Pamnaiban Nipange Pamdon Hapagi Toram Sapangtoki Nauna Kamsa Koigi Pampuramba KS Koliant Ngena Kunsa Singna Mahapo Kul Asige Kulapo Oina Kanbibabo Haraunaiba Pongdokladuna Hai Aimol Kunyai Asige Mahaki Makada Ladyba Pamnaiba Nipalge Matingaloinana Hana Ladyba Pibam Dagi Hiram Kudimakta Hena Chapanaba Honagane Kul Asibo Pataba Pamdaba Gayadagi Laptona Lainaba Honabada Angamba Taudang Logani Haina Tazapa Pondoki Deputy Commissioner Kaksingi Odaramagi Machungina Hayang February Tang Mapanda Wabagai Hiang Lamkai Commercial Area Singda Gari Satok Sasanto Wada Atingba Amadi Ahomba Karat Tamle Hairi Sugunudagi Sangbaiting Tamna Lakadariba Garina Lamzauga Yang Lamga Samnaba Intervillage Road Lamzau Dagi Chetkane Sugunudagi Kaksang Tamna Lapa Garina Lamzau Maya Lekai Dagi Laklaga Kairak Tamal Makong Lomda Lakane
Sangmaisingdagi sugunu tamna chakadaba garina hiyanglam leraka achobadagi chakane amadi kaksingdagi sugunu tamna chakadaba garina kairaki Nur Masajidagi Tezpur Makhalekai Phauraga Lamzau Makhalekai thorakani hairi. United National Liberation Front Manipur gi Lanmi Sanglop Manipur People's Army MPA gi Kontranitoi Suba Mapokuman Numilakpada Military Affairs Committee gi Chairman Miamda Yapawazan Pirakle Military Affairs Committee na Miamda Yapawazan Piraduna Manipur da Khunda Minariba Purupcha Punemaki Mapamda Ningtam Yawol gi Yapawazan Pijari Loilam Sandokpa Marok Leiba India gi Khubam Nungdagi Changsalak Leba Ningtam Lanzang Asida MPA na Yeknaba Indian Occupation process ka lanting nabagi thongna habiribasi purupsa singna thamoi singna yawala sida sarugya biba amasung sogat bibagi mahine masigidama iresa singda nuaiba amasung thaga pa phongduk sari ngasi MPA gi kontranitoi suba mapokumont numit asida Manipur Westia gi machin mana oiba lanmi sanglop punamagi lusangbasing amadi lanmi sing mapamda UNLF MA Shina Yawol ge ikai khumna ba uchabagaloina yapapausin pirakle Lebang miamgi ningtam yawolda thawaina ponta oikraba athawa ningtam lamising amadi IOF ke miot minaina punsi pikhamna khraba ireja punamaki maphamda UNLF MA Shina revolutionary salapijari loinana lamphamda asopan nangbadagi amadi yengnaba IOF na onaibadagi soinaraba yawol lamising Yengnabagi kasum sangda leidiba lusing pasing itaw sing amadi iresa punabo pusung yawalgi ikai khumna pirakli Manipur College KMC Kaksinge Yangkai Humdoi Suba Annual Press Meet Lisangani Taranipan Taramapan ngasi Kaksing District ke Kaksing Wadi Pansau Palum Dalaiba College asige multipurpose hall pangthokre Ngasi pangthoki batharampa aduda P Raghu Principal Manipur College M Chanaton Head of Department Physics KSIS Nilochandra Head of Department Political Science amasung KSIS Kennedy Vice President Student Union lisangani taranipan taramapana taramapusing oina sarugaki Tharongki mapungo iba tharamsing oina chathagadaba union ke members singna nauna thau pugadaba charge hinaba Handaka pangthukiba sports meet ke makong mathang tarabasingda manayan thokpa amasung culturing ge tharong kaya utpana mapungo iba tharom singoiki Sarva Shiksha Abhiyan SSA amasung Rashtriya Madhyamik Shiksha Abhiyan Ramsa ge oza singna makhoi ge Diman Singh Manipur lengakta taksiladuna sangsilakpa khongsang ge saruk ama oina ngasi zone education official ZEO kaksang amasung ZEO zone 3 Thobal ge office Thong Solon Singkrai Joint SSA and Ramsar Teachers Association Manipur Gilamsang Makada Joint SSA and Ramsar Teachers Association Kaksing John Gi Oza Singna ngasi ayopung taramathoirom tarakpada ZEO Kaksing ge office ge thong adu Solon Singkibane Thong Solon Singkiba adugi matangda Joint SSA and Ramsar Teachers Association Kaksing Zone ke Executive Member Zotina Pomisang da Pondorokpada Kumsa Lisangane Taramathoi Lisangane Tarahumdoi Lisangane Taramari Amadi Lisangane Taratarok Regular basis ta tongan na Lokiba SSA Amadi Ramsa ke Oza Singh Jahi Nipan Mapan Hena Thabak Tawraklabasu ngasi phawda tolopsang naina pibidri Sahi amada installment basis ke mawongda chahi amagi anirak natraga homlak thokna bibiba kaya asi oza singna warabasu wana khangduna lakli amadi iskun kaduna mairi sungbo mahitambiduna lakhi oza sing imong manung puba ngakta oibana seltum ge khudong sadaba kaya nong manomage hengalakpana oza singna awaba asi khangmangambage pangalge wangbada lakpana tabak lepage khongjang yauna khongjang kaya mathang changsilapune tungkoiba water sing solution ama productive phawba khongjang sing changchingani haina su phongdorakhi bai machi indefinitely ko sis work strike oina akoi pandam sing si hek phangri phawba aibdi government akoi da permanent solution ama haitar aibdi tolop sang naina phanganba loinana akoi si hoji atopa government ki school sing sida leiriba atopa oja sing siga mana bamongda akoi promotion gi provision revenue si akoi da su phangan biba haiba pandam sing si phangri phawba akoi
khongjan che duma chanchan jagina Thawal district ta leiriba oza singna su ngasi ZEO Zone 3 Thawal ge office solong sinduna Lonsin bagaloina na ZEO ge office mamangda wakan mi pamduna khongjang singkre khongjang sing adugda no pay no work justice delay justice denied stop discriminating SSA and Ramsar teachers don't betray the builders of the nation. We want a permanent solution. Haibane singba wakata waron singsu paiki amadi thetki. Kaksing Local Council CPI ke cut member comrade Yangkomp Ibem Chaubi Devina Chalibata Asige Tang Tereta Masage Anaba Amadigi Kang Hong Dana Lekidabada CPI Kaksing Local Ge Mike Dege Oba Pundorakle CPI Kaksing Local Council Ge Secretary Laisang Tembe Ketrana Tadropa Cheral Amadahai Lekidraba Yankam Ibit Chaubi Kumzal Lisingma Chamapan Marputara Mathoi Degi CPI Ge member Orake Mahangna Hinglige Matamda Party Ge Tabak Thoram Kayada Tawai Haksang Yauna Thogalakaya Pangbirami CPI के मास फ्रंट अमा ओरिबा ऑल मणिपुर नुपी मरुपो अवांग बथाक्ता पुखत नबा होनाबदसो अचोबो थौदांग लौरमे कमरेड यंगकोम्प इबेम चौवी देबिना लेखिदबदा लेखिद्रबगे युमदा CPI के थौमिसना मिनिट अनि तुमिना लेप्तना अवाबो फोंदोके लेखिदबगे थवाई मेडेलना तैबंग मपुगे मफमदा थौनिजबग लोइनाना लेखिद्रबगे इमंग मनुंगतसो महाक काइनबगे अवामैसा Langhoriba aduda CPI Kaksing Lokenasu Sarugyaragli. Satisga ki Raspur da Pangthokpa Miamgi meeting da Prime Minister Narendra Modi na haki State Government na CBI bo State aduda thabak tohandre State aduga mahaka yamna kuiraba mari amal lenaragli mai pakpa amadi maithiba haibase punchigi saruk amani State adugi BJP ke workers singbo mahangna thagatke Congress Miyoi Ayamba Sensa Tumzagi Gesta Senabudagi Tigatbagi Tabak Chatari Hainasu Prime Minister Modi na Pongdoke Congress na Lond Kopi Kraba Miyoi Sangbo Makogi Kulai Oina Seasonary Madugi Ona Dainabada Modi Gamena Sehida Lupal Lising Taruk Lomi Singhe account Hapsulhali Matunda Prime Minister Modi na West Bengal Gi Jalpaiguri da Chakadareba Make concert Manunda Prime Minister Modi na Menagurida development projects in Handokane Amadi kilometer Nipumatu Dasmik Taret Sangba Falakata Salsa Bari Amasung for Lening Uhenava Urib Yungtamgane Jalpaigurida New High Court Circuit Bench Handokane Kolkata High Court ke Circuit Bench Asina does link Kalimpong Jalpaiguri Amasung Courts Bihar Hyderabad District Mari Asi Konchingani Haidi Union Minister Giriraj Singh na West Bengal ge Chief Minister Mamata Banerjee bo hingsabi amani haikre Mana makata na haikibada Mamata bo Rani Lakshmi Bai ne haiduna historical figure amabu ikaiba piri Mamata di hingsabi Putna natraga North Korea ge dictator Kim Jong Un gumbane hairi West Bengal ge Chief Minister asana Bengal bo mangana bo honare handakta central government amasung state ka ge marakta etekya chathanare Amaramada Mamatana Hairiba Tamthiraba Authority Amagi Mamangda Kok Nongadabaki Sarupade Ngak Gahan Kibane Henapai Trinamang Congress ke Luchingba Dinesh Trivedi ruling BJP bo British Reason Batangdamari Housing Sanabagi Pau Pizari District Sport Association Kaksing Sinduna Association Asage Playground Satiriba DSA Trophy Football Tournament 2019 ge ngasi sanakiba Mazda SWC na UCC bu mangasino da maiti ba pikre SWC ge Golsing adu jersey number 15 receiver na match ke minute ahom jersey number 11 toibna match ke minute kunipan jersey number 19 ibomsana match ke minute kuntramapan jersey number 12 lamngan bana match ke minute yankai mari amasung jersey number 21 Bidya Kantana match ke minute humpuni toisat pedesan khibane All Ziribam Sport Association AZSA Ziribam Sinduna Ziribam High Secondary School ge playground January ki tang kunipan dege hauna punna team taramangana sarugyaduna pangthoragliba 28 KC Malik Memorial Football Tournament 2019 ge ngasi sanakeba first semi final match da Mongoloid Club na Singibont
FA Timbo Gol Mari Ahomda Maitiba Piduna Mongoloid Club Finance and Cray Haying Anisuba Semi Finance Master Digger HSC Ga HKLFC Tim Gasanaragani Housing Arabada Maruba Pau Amani Pizari Nganmi Singda Longi Sampam Yanto Cray National Dewarming Torong Pangto Cray Loinana SWC na UCC bu Mangasuna the Maitiba Picray Imis Paodam ngasigi di matang ngasida luisari ming tabi busan lo